ख्वाई अहानबदा कंगलैजासिंबु खुरमजरी आई ngasi की वीडियो असे आई इपोक्पा बाबा अमदी आई हस्बैंड की बाबा अनी दा डेडिकेट तौरगा तौजबा वीडियो नी वीडियो असी दा सोयरान की बिक यावबसु मयाम ना ngakpigani बाबा अनी बु नचाना हन्ना खुरमजरी आई बु पोक्पिरप बाबा ना अदुकी मति केयर लौना लुना चाना तौबीबा अमदी आई हस्बैंड की बाबा ना ममौनी हाइबा कावरगा मचानुपी दौना अइबु लुना चाना इमुंग सिदा एक्सेप्ट तौबीबगी दमकता हन्ना थागतचरी वीडियो से मुंग मिटियंग तामिनरसी कंगे आई तैरा पोबदो दुगा आइना सिदा पेंसिल नामा आइना हाफेट येक्चरे सिसे हौजिक सिसे आई मई ऑन तौजरे दुगा सि ग्लूजे हाफेट सारप ngaire ngata खोंनांग उगी मनासिंग से अमुक सुमाइना ग्लू गन सिदि याम चेक्सिना सिजिनाबियो नत्रदि खुत्ता पोकन बगुंबा याम तौगल्ले आई लोइसिले
loire aigi glue gun na tawbado ado huji pen amuk tawminarse mayam khidang nakchinjage unaba huji pen ꯑꯍꯥꯟꯕꯁꯤꯅ ꯂꯥꯏꯠ ꯒ꯭ꯔꯤꯟ ꯃꯆꯨꯁꯤꯅ ꯍꯥꯟꯅ ꯂꯣꯏꯅ ꯑꯀꯣꯏꯕꯁꯤ ꯄꯥꯅ ꯁꯪꯖꯒꯦ ꯃꯆꯨꯁꯤ ꯑꯩ ꯁꯦꯠ 2-3 ꯊꯥꯖꯒꯦ ꯁꯤꯗ ꯄꯥꯅ ꯍꯥꯟꯅ ꯁꯪꯉꯕ ꯃꯇꯨꯡꯁꯤꯗ ꯑꯇꯣꯞꯄ ꯃꯆꯨ ꯑꯃꯅ ꯑꯃꯨꯛ ꯅꯥꯀꯟꯗꯩ ꯁꯦꯠ ꯊꯥꯖꯒꯦ ꯁꯤꯗ ꯑꯩꯅ ꯍꯟꯗꯛ ꯂꯧꯈꯠꯇꯣꯏ ꯃꯆꯨꯁꯤ ꯁꯤꯗꯤ ꯗꯥꯔꯛ ꯒ꯭ꯔꯤꯟ ꯃꯆꯨ ꯁꯤꯅ ꯑꯃꯨꯛ ꯅꯥꯀꯟꯗꯩ ꯁꯦꯠ ꯈꯤꯇꯪ ꯊꯥꯖꯒꯦ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯁꯪꯅꯗꯤ ꯇꯧꯖꯔꯔꯣꯏꯒꯦ ꯑꯗꯣ ꯕ꯭ꯂꯦꯛ ꯃꯆꯨ ꯂꯩꯖꯔꯦ ꯕ꯭ꯂꯦꯛꯁꯤꯅ ꯑꯃꯨꯛ ꯃꯇꯥꯏ ꯃꯇꯥꯏꯗ ꯈꯔ ꯁꯦꯠ ꯊꯥꯖꯒꯦ ꯕ꯭ꯂꯦꯛꯁꯤꯅ ꯑꯃꯨꯛ ꯁꯦꯠ ꯊꯥꯖꯒꯦ ꯑꯩꯉꯣꯟꯗ ꯄꯣꯠ ꯆꯩꯗꯤ ꯁꯨꯅ ꯂꯩꯇꯕꯅꯤꯅ ꯂꯣꯛꯗꯥꯎꯟ ꯃꯅꯨꯡꯅꯤꯅ ꯂꯣꯏꯅꯁꯨ ꯂꯩꯇꯦ ꯑꯩ ꯍꯥꯟꯅ ꯂꯩꯕ ꯈꯔꯗꯣ ꯑꯗꯨꯅ ꯁꯤꯖꯤꯟꯅꯖꯕꯅꯤ ꯑꯗꯣ ꯑꯍꯦꯟꯕꯁꯤꯡꯁꯦ ꯑꯩ ꯇꯩꯊꯣꯛꯆꯒꯦ ꯃꯊꯛꯇ ꯂꯩꯅꯥꯗ ꯃꯁꯥꯗ ꯌꯥꯎꯕ ꯑꯍꯦꯟꯕꯁꯤꯡꯁꯦ ꯑꯗꯨꯒ ꯂꯩꯅꯥꯁꯤꯡꯁꯤꯒꯤ ꯑꯍꯥꯟꯕ ꯕ꯭ꯂꯦꯛ ꯃꯆꯨꯁꯤꯅ ꯍꯥꯟꯅ ꯄꯨꯂꯞ ꯇꯩꯖꯒꯦ ꯑꯗꯨꯒ ꯁꯦꯠ ꯑꯃꯨꯛ ꯊꯥꯖꯒꯦ ꯃꯈꯜ ꯃꯈꯜꯒꯤ ꯁꯦꯝꯕꯗꯤ ꯌꯥꯕꯅꯤ ꯑꯗꯨꯕꯨ ꯂꯣꯛꯗꯥꯎꯟꯅꯤꯅ ꯄꯣꯠ ꯆꯩ ꯁꯨꯅ ꯂꯩꯇꯕꯅꯤꯅ ꯁꯦꯝꯅꯤꯡꯕ ꯁꯥꯅꯤꯡꯕꯗꯤ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯗꯣ ꯑꯌꯥꯝꯕ ꯑꯩꯅ ꯍꯣꯠꯅꯖꯩꯁꯦ ꯍꯥꯏꯗꯤ ꯌꯨꯝꯗ ꯐꯪꯕ ꯂꯪꯊꯣꯛꯈꯤꯗꯧꯕ ꯄꯣꯠꯀꯨꯝꯕꯅꯁꯨ ꯑꯩ ꯑꯗꯨꯝ ꯄꯣꯠ ꯆꯩ ꯁꯦꯝꯕ ꯁꯥꯕ ꯑꯗꯨꯝ ꯇꯧꯖꯩ ꯌꯥꯝꯅ ꯄꯥꯝꯕꯤꯔꯒꯗꯤ ꯑꯩ ꯑꯗꯨꯝ ꯁꯤꯌꯔ ꯇꯧꯖꯔꯛꯀꯦ ꯑꯃꯨꯕꯅꯁꯤ ꯂꯣꯏꯅ ꯁꯪꯕꯤꯔꯕ ꯃꯇꯨꯡꯗ ꯑꯩ ꯑꯁꯤꯗꯩ ꯄꯔꯜ ꯃꯦꯇꯥꯂꯤꯛ ꯀꯂꯔ ꯑꯩ ꯑꯃ ꯂꯩꯖꯩ ꯁꯤꯁꯦ ꯁꯦꯠ ꯑꯃꯨꯛ ꯊꯥꯖꯒꯦ ꯃꯊꯛꯁꯤꯗ ꯁꯤꯅ ꯗ꯭ꯔꯥꯏ ꯁꯦꯠꯅꯤ ꯊꯥꯒꯗꯣꯏꯁꯤ ꯗ꯭ꯔꯥꯏ ꯍꯥꯏꯕꯗꯤ ꯄꯨꯔꯥ ꯏꯁꯤꯡ ꯌꯥꯟꯗꯕꯤꯗ ꯑꯁꯤꯁꯦ ꯗꯥꯏꯔꯦꯛ ꯗ꯭ꯔꯥꯏ ꯑꯣꯏꯍꯜꯂꯒ ꯀꯕꯛ ꯀꯕꯛꯇꯪ ꯃꯁꯥꯗ ꯈꯤꯇꯪ ꯄꯨꯔꯥ ꯀꯪꯍꯜꯂꯦ ꯍꯥꯏꯕꯒꯤ ꯁ꯭ꯇꯥꯏꯜꯗ ꯄꯣꯂꯤꯁ ꯇꯧꯕꯩ ꯇꯥꯏꯞꯇꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯌꯥꯝ ꯍꯦꯟꯃꯟꯈꯤ ꯇꯥꯔꯒꯗꯤ ꯑꯃꯨꯛ ꯁꯥꯏꯟꯁꯦ ꯑꯗꯨꯕꯨ ꯏꯁꯥꯒꯤ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯣꯠꯇꯨꯗ ꯁꯤꯖꯤꯟꯅꯗꯧꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯇꯧꯕꯤꯕ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯁꯤꯅ ꯄꯨꯂꯞ ꯄꯣꯂꯤꯁ ꯊꯥꯔꯕ ꯃꯇꯨꯡꯁꯤꯗ ꯑꯃꯨꯕꯁꯤꯅ ꯑꯗꯨꯝ ꯇꯣꯛꯑꯕꯁꯨ ꯌꯥꯔꯕꯅꯤ ꯑꯗꯨꯏꯁꯨ ꯑꯩꯅ ꯑꯅꯧꯕ ꯃꯈꯜ ꯑꯃ ꯑꯣꯏꯅ ꯁꯨꯝ ꯇ꯭ꯔꯥꯏ ꯇꯧꯒꯦꯅ ꯇꯧꯖꯕꯅꯦ ꯑꯗꯨꯏꯅꯤ ꯑꯔꯣꯏꯕ ꯇꯥꯡꯀꯛ ꯌꯧꯁꯤꯜꯂꯛꯑꯦ ꯃꯌꯥꯝ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯤ ꯑꯔꯣꯏꯕꯩ ꯂꯣꯏꯔꯦ ꯑꯩꯒꯤ ꯉꯁꯤꯒꯤ ꯑꯩꯅ ꯑꯩꯒꯤ ꯍꯁꯕꯦꯟꯒꯤ ꯕꯕꯥ ꯑꯃꯗꯤ ꯑꯩꯒꯤ ꯑꯄꯣꯛꯄ ꯕꯕꯥꯗ ꯗꯦꯗꯤꯀꯦꯠ ꯇꯧꯔꯒ ꯁꯦꯝꯖꯕꯗꯣ ꯁꯤꯗ ꯂꯩꯖꯔꯦ ꯑꯩꯒꯤ ꯁꯦꯝꯃꯤꯕꯁꯤꯗ ꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯍꯟꯊꯣꯛꯇꯤ ꯁꯤꯗ ꯈꯨꯠ ꯑꯅꯤ ꯄꯥꯜꯂꯤꯕꯁꯦ ꯑꯃꯅ ꯕꯕꯥ ꯑꯃꯒꯤꯅꯤ ꯑꯃꯅ ꯕꯕꯥ ꯑꯃꯒꯤꯅꯤ ꯕꯕꯥ ꯑꯃꯁꯤꯅ ꯃꯔꯨꯗꯒꯤ ꯂꯣꯏꯅ ꯆꯨꯞꯈꯠꯂꯒ ꯑꯗꯒꯤ ꯃꯁꯥ ꯃꯔꯦꯡ ꯃꯌꯥꯝ ꯐꯟꯗꯣꯛꯑꯒ ꯑꯩꯈꯣꯏꯕꯨ ꯄ꯭ꯔꯣꯇꯦꯛ ꯇꯧꯕꯤꯔꯤꯅꯦ ꯑꯗꯨꯒ ꯕꯕꯥ ꯑꯃꯁꯤꯅ ꯈꯨꯠ ꯁꯝꯕꯤꯗꯨꯅ ꯑꯩꯈꯣꯏꯕꯨ ꯂꯝꯖꯤꯡꯕꯤꯔꯤꯅꯦ ꯑꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯗ ꯁꯦꯝꯖꯕꯅꯤ ꯃꯌꯥꯝ ꯕꯕꯥ ꯑꯅꯤꯗ ꯁꯩꯊꯥꯗꯨꯅ ꯑꯩꯅ ꯋꯥꯔꯦꯡ ꯑꯃꯈꯛ ꯏꯖꯩ ꯑꯗꯣ ꯍꯥꯏꯐꯦꯠ ꯄꯥꯊꯣꯛꯆꯒꯦ ꯑꯩ ꯑꯏꯕꯗꯤ ꯅꯠꯆꯗꯦ ꯑꯗꯨꯅ ꯑꯁꯣꯏ ꯑꯔꯥꯟ ꯈꯤꯕꯤꯛ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯄꯟꯊꯧ ꯑꯄꯣꯛꯄ ꯆꯥꯎꯕ ꯀꯥꯡꯗꯣꯡ ꯐꯥꯔꯐꯥꯎ ꯑꯄꯣꯛꯄꯒꯤ ꯁꯥꯃꯨ ꯅꯪꯒꯟꯗ ꯐꯨꯡꯒꯥ ꯋꯥꯔꯤ ꯇꯥꯔꯒ ꯇꯨꯝꯈꯨꯟ ꯇꯥꯟꯈꯤꯕ
ꯑꯄꯣꯛꯄꯒꯤ ꯆꯥꯛꯂꯨꯛꯀꯤ ꯑꯍꯥꯎꯕ ꯅꯆꯥꯕꯨ ꯍꯥꯟꯅ ꯄꯤꯖꯈꯤꯕ ꯅꯆꯥ ꯑꯩꯈꯣꯏꯅ ꯀꯥꯎꯖꯗꯦ꯫ ꯈꯨꯕꯥꯛ ꯃꯩ ꯃꯥꯡꯕ ꯃꯈꯩ ꯈꯨꯗꯨꯝꯁꯤꯡꯅ ꯅꯣꯡꯃꯒꯤ ꯁꯤꯟꯊꯥ ꯁꯨꯈꯤꯕ ꯅꯆꯥꯒꯤ ꯇꯨꯡꯂꯝꯕꯤ ꯄꯤꯔꯥꯡ ꯁꯤꯟꯊꯗꯅꯕ ꯍꯣꯠꯅꯕꯗ ꯑꯄꯣꯛꯄꯒꯤ ꯍꯨꯃꯥꯡ ꯀꯪꯈꯤꯗꯕ ꯅꯆꯥ ꯑꯩꯈꯣꯏꯅ ꯀꯥꯎꯖꯗꯦ꯫ ꯆꯤꯡꯅ ꯋꯥꯈꯜ ꯊꯥꯗꯣꯛꯄꯤꯔꯣ, ꯑꯋꯥ ꯄꯣꯠꯂꯨꯝ ꯊꯥꯡꯊꯕꯤꯔꯣ, ꯃꯤꯄꯥꯏꯕ ꯄꯨꯛꯅꯤꯡ ꯐꯥꯖꯤꯟꯕꯤꯔꯣ, ꯅꯆꯥ ꯆꯥꯎꯕ ꯁꯔꯦꯡ ꯐꯥꯔꯦ, ꯁꯥꯃꯨ ꯄꯥꯡꯒꯟ ꯀꯜꯂꯦ, ꯑꯄꯣꯛꯄꯒꯤ ꯂꯃꯟ ꯁꯤꯡꯂꯒꯦ꯫ ꯃꯈꯜ ꯃꯊꯦꯜꯒꯤ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣ ꯀꯌꯥ ꯑꯃ ꯑꯞꯂꯣꯗ ꯇꯧꯖꯔꯛꯀꯦ꯫ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯂꯥꯏꯛ, ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯗꯤ ꯁꯤꯌꯔ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ꯫ ꯑꯩꯒꯤ ꯃꯤꯡ ꯁꯀꯤꯂꯥ ꯀꯧꯏ, ꯑꯩꯒꯤ ꯏꯆꯟꯅꯨꯄꯤꯅ ꯀꯜꯄꯅꯥ ꯀꯧꯏ꯫ ꯆꯦꯅꯦꯜ ꯑꯁꯤ ꯏꯕꯥꯅꯤꯅ ꯁꯦꯝꯖꯕ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯩ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯄꯨꯟꯅ ꯊꯦꯡꯅꯔꯁꯤ꯫